Houjik Manipur da President Rule Thamliba Asi Loisinhanduna Meeyamgi Leingak Lingnaba ruling MLA Singna angamba thakta Hotnari haina Lamlai AC MLA Kh Ibomcha phongdokkhre Wafam asi Lamlai AC manungda Houjik black topping toriba phongdokkhre arupam leirak toma leirak water supply leirak mamang leikai leirak Wakambam leirak amate Houjik concrete lambi oina semliba amate tungda semlakadaba mafam sing yengshin baga mari leinana mahakna paumi singda phongdokhibani yengsin khongchat aduga mari leinana MLA Ibomcha paumi singda makhata na hai haukiba tang mapanda Chief Minister Nongthombam Birena fam thadokhibadage Houjik lamdam asida PR thamlakhiba ase Loisinhanduna ruling MLA Singna angamba thakta Hotnari Center na athubu matamda Meeyamgi Leingak thamlakani haibagi thazaba lei lamdam asida PR laknaba kanagumba political party kharana kanna hotnakhi adubo Houjik PR laklaba matam asidana Leingak semu haiduna kholau lauraga Meeyamda jamamnaba pokhannaba hotnari makoina Leingak pairingai da tauramba fattaba thabak singna kupsinduna thamba BJP Leingak na tauba afaba thabak singna fai haiba ngamdaba si thak yamna hanthaba politics ne Amaromda BJP ki MLA Singi marakta mot khenaba lei hairibasidi miyoibagi punsi machatni haina lawi Houjik BJP ki MLA Sing amatoina punsinduna athubada Meeyamna pamba Leingak semnaba hotnari masda political party Sing CSO Sing amate Meeyam punna saugit minasi haina mahakna makha takhi Hoji akoi PR leirasu government resolution tawragasu akoi assembly leiri hingi anytime government ama semba yabagi kudong chaba leiri adu masik manghannaba kang hum chaina base yari ki political party singna politician singna masi haibi ganu adugi muhutta koi kamai tawna government ama thubuda semaga Meeyamgi aningba pambasi hamnanaba aidugusige haibarumda adumba cooperation bimam thoina khali adu Meeyamga su sigumba singse khangjan biu khara no tawbiu politician haisu politician loi manade politician khara mana adum aigi party ne akoi ngamdabi yade koi party ne sarkar pai de yade akoi party ne bu sarkar pai de atopa party ne pai bada tarupa afabadu su amata phai hairo aduga adum Madugi kai nebo to nebo da ngang lai ni habi wakalon jenga sigi Manipur film sidadi Meeyamgi kanda thadokbiu MLA gi yengsin khongchat aduda khunja singi maikai dagi phongdorakbada ACS sida chahi kaya mikhal mai paktuna minister faubo oikraba mihut singna pangthokpa ngamlamdaba thabak kaya MLA Kh Ibomcha telaba matam asida pangthorakpa asi apenba phawi ACS sida lupa crore nipan rom changna national level ge natural grass football stadium ama sagatlakpa amade saumbongda fire service substation ama hangdorakpana chingba ACS gi chawkhat thorang kaya paikhatlakpa asi hainingai leitana nungai makhata na Meeyamgi yaifanaba thabak thoram sing paikhatlakhigani haibagi thazaba chawna lei haina phongdoknarakhi Akoi punggong mamside jai koi matam kaya gi mamangdagi lambi thong si chatpa nuaitana nongsi matamda yamna awaba moiba mafam jenga side koi MLA sina simbi daga koi koila thabi dana akoi lekai ji gi awatpa mayam yemjana ngasi bok tokna lai adu boi koi na haijening badi kendra leibiri ba praja khudingma akoi ahanna tawbiri ba thabok mayam se kharagra miyeng changbiraga akoi gi jaga jaga duda ohora leiba mayam du su akoi ahanna tana biyo aduga ahangi thamoi ta leiri ji akoi kendra si mamangda leiramba judagi awon ba ma porake habigi wakalonda ngasi bok changcha leisida praja khudingma akoi mateng pangbina si haiba wafam ji maju thamjari